Ngasigi oiba tongan ba collection kara miyam da kudol tamzage NSCN-IM ki Ayaba Yaodrabdi Manipur gi miyam na Mapan dagi Khamen asinba Chaba Phangloidouri Manipur gi miyam na chanaba Mapan dagi Khamen asinba pusilakpada athingba piriba miyoisingi mathakta lengak na miyeng changbiyu haiba association gi wafamna ahan boina lokhat charaga thamzage sahi kaya chupna warisin purakadauri bani haiduna Government of India ga ceasefire taunaduna wari sanarikli bani Nagaland ki lalolup NSCN-IM ki Ayaba Yaodrabdi Manipur miyamna Mapandagi pusilakpa Khamen asinba Chaba phangdabagi pibamda leire haiba wafam asi tamzaraga video asibu miyeng tabiriba punamakpu loktak mapau updates ki mekaidagi taram okchari anauba thodok asigi matangda ngase press club ta All Manipur Vegetable Wholesaler Association Trust na paugi mifam ama pangthoktuna thodok asigi matangda pawmisingda marik sumba wafam Phangdokre Paugi mifam asida trust asigi in charge laisram Romesh na hai matam kaya gi mamangdagi trust asina Manipur gi miyamda ahongba mamalda manama seng inchang napi mapandagi pusilaktuna phangalakli adubu hauzik Manipurda mapandagi pusilakpa inchang napi singi manungda Khamen asinba tomato nasik hairiba Khamen asinba ase mamangdagi hauraduna Assam Dimapur Kharupetiya na chingba mafam seng asidagi matamgi oina ahongba mamalda Khamen asinba asigi dealer singa yanaba mamalda leiduna miyamgi damak pusilagli bani adubu ikang khangaudana wholesaler singi association asida amasong wholesaler tawzariba singda karigumba amatta khangalamdana miyoi khara manaraga Dimapurda syndicate ni haiba ama samjinkhre syndicate asina NSCN-IM ki vegetable in charge sikaho achumiga manaraga tha asigi taradagi hauraduna Imphal tamna pusilakpa Khamen asinbagi gari sing Dimapurda phajinduna thamki aduga Khamen asinba purakpa gari khudimak Dimapurda syndicate ni haiduna semliba makoidagi Khamen asinba sing Manipurda pusinanaba laugadabani atopa maphamdagi Khamen asinba lauba yaroi haina athingba pirakhi hairi wafam ase chumna haiba khakta natana Dimapurda semliba syndicate tagi oina laugadabani hainasu aki akhang pirakhi karigumba syndicate asidagi laudrabadi Manipur gi gari khudimak pharaga thamgani aduga lupa lakh amadagi lakh ani makhai phawbagi sanpham gari amamam ki oina piraba matungda phajinduna thamba truck seng lauthokpa yagani sanpham asi pidrabadi gari amata Manipurda changba yaroi hainasu kelakki hairi maangna makhata na haibada mapandagi Khamen asinba pusilakpaga mari leinana kihalakliba miyoi mangagi maming matha amasong makhogi mobile telephone number singsu pawmisingda phangdokhi makhogi manungda NSCN-IM ki vegetable tax in charge sikaho achumi 8731893575 atopamada 9862738568 ni amasong Dimapurda semba syndicate adugi members singni haijaba singna Rakesh Kumar Mahato 7667438041 ni Babu Sahab 7085959123 ni Manish Kumar gina 9362037989 amasong Pawan Mahato ni hainasu pawmisingda phangdokhi Panbayabadi All Manipur Vegetable Wholesaler Association Trust ase Nagamapalda office oibani trust asigi register number na 1169 hairi Makatana criminal casing mayoknaba Manipur gi former amasong sitting MP MLA singi case ex MLA Lukhoi Ratan Kumar amasong MLA Syam Kumar gi casing close tawre hairakpadagi court na affidavit oina phongdoroknaba khangankhre Supreme Court of India na leibak asigi state punamakta leiriba former amasong sitting MP MLA singi matakta register tawduna lokhatpa criminal case singi investigation amasong wayal athuba matamda chathaduna loisinanaba akhanaba court chingphawba linkanaba pirakhiba direction gi matungina Manipur gi oinasu state asigi former amasong sitting MP MLA singi matakta lokhatpa case singi investigation trial ki tabak sing monitor taunabagi damak High Court of Manipur na kumza 2020 da lokhat kiba
PIL number 38 ki makha taba wayel ngarang pangthokre. PIL number 38 of 2020 ase ngarang High Court of Manipur ki Chief Justice M Sundar amasong Justice A Bimol ki bench na makha taba wayel gi damak lokhatkibani. Court na matter ase lokalakpada petitioner ki makaida Senior Counsel K H Tarun Kumar na lepki aduga PIL ase ki respondent number 1 2 3 oiriba Manipur lenga ki Chief Secretary, Secretary Home amasong Secretary Logi mekaidana Advocate General Lenin Hizamna lepki. Respondent number 7 oiriba CBI ki mekaidana Senior PCC GW Darakishorna lepki aduga respondent number 8 oiriba NI ki mekaidana Deputy Solicitor General of India K H Samarjitna lepki. Court na matter ase lokhatuna khanarakpada PIL asigi amicus curiae oiriba Senior Counsel Y Nirmol Chana PIL asiga mari lenana court na pikhiba direction gi matung ina September 10 2025 ta High Court of Manipur gi registry gi mekaidagi submit tawrakiba August 13 2025 phawbuda criminal case sing mayok nakiba Manipur gi former amasong sitting MP MLA singi status report ta former amasong sitting MLA taraga mathogi lisama pikhalaki lisa sida former amasong sitting MLA singna mayoknaba case ki FIR number court na case sing adugi damak sathaba trial gi case number penal offense yauna charge sheet file torokpa amasong case sing adugi August 13 2025 phawbuda laikiba present status na chingba mayek sengna palaki adumoinamak PIL asigi royal court na September 13 2025 ta satakibada amicus curiae gi makaidagi pikhalakliba criminal case sing mayoknaba former amasong sitting MLA singi status report ase mahakna kupna yingsinkhigi haina courta prayer torokpaga loinana masigi matam pibinaba haijarakibani amicus curiae na torokpa prayer gi matung ina court na ayaba pikibaga loinana PIL asigi makhataba royal ngarang sathanaba lepkibani amicus curiae na September 10 2025 ta court submit torokpa status report ase yengsilaba matungda report asegi serial number 5 to yauriba ex MLA oinam lukhoi gi matakta case FIR number 55 ki 82005 mayang Impal PS under section 212/121/121A/34 IPC 20 UA Act amasong 251C Arms Act register tawduna lokhatpa yauri adumoinamak report asida case asigi charge sheet file toroktri haina phongdorakhibani aduga ex MLA K H Tarun Kumar gina mayang Impal PS na lokhatpa case FIR number 14 gi 2022 under section 147/148/188/353/325 IPC lokhatkiba lay adumoinamak charge sheet file toroktri hairakibani aduga report asigi serial number 9 ta MLA T H Sam Kumar gi mathaktana andro PS na case FIR number 34 gi 5 2020 under section 188/427/34 IPC amasong 25(1)C Arms Act lokhatli hairabasu report asida case asigi charge sheet natraga final report mari leinaba police station gi IO na submit toroktri haina phongdorakibani Maramasina ngarang metarasi court na kanarakpada amicus curiae gi mekaidagi serial number 5 amasong 6 ta yauriba ex MLA ani amasong serial number 9 ta yauriba MLA amagi mathakta lokhatpa case ki charge sheet file taroktaba thengnari haiba wafam court ta submission tauki wayel asida saruk yakiba advocate general na August 13 2025 phawbagi status report ki serial number 5 6 amasong 9 ta yauriba case asidi close taukhre haiba wafam kota submission tauki advocate general gi submission taraba matungda karigumba case ahuma se close taukhre hairagadi affidavit oina state ki makaidagi home secretary law department na closure report aduga loinana submission tarokna ba direction piki ngarangi royal da saruk yakiba CBI gi makaida lab ki ba council su February taraga mari 2019 gi FIR amaga mari lenana
फाइनल रिपोर्ट पिखलक्त्रिबगी मरम पीनबगी मखा ताबा मतम पिबिनबनी की काउंसिल सिंह की सबमिशन सिंह तारब मतुंगदा कोर्ट की मैकेदगी मरी लेनरीब केसिंग असिगी इन्वेस्टिगेशन ऑफिसर ना फाइनल तौबा एफिडेविट अमसोंग प्रोसिक्यूशन की मैकेदगी रिपोर्ट का लोइनना कोर्ट सबमिट तौरनबा खंगनखी लोइनना PIL असिगी मखा ताबा वयल मथंग थागी 13 चथनब लेप